ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤꯡꯗꯣꯛꯆꯒꯦ, ꯃꯗꯨꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯝꯕ ꯃꯇꯝꯗ ꯇꯥꯏꯃꯔ ꯊꯝꯖꯍꯧꯗ꯭ꯔꯦ꯫ ꯃꯌꯥꯝꯅ ꯆꯤꯡꯅꯕꯤꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯤꯕ ꯇꯥꯔꯒꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯥꯏꯃꯔ ꯊꯝꯃꯒ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯧ ꯍꯥꯏꯔꯕꯁꯨ ꯁꯦꯝꯖꯔꯛꯀꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯝꯃꯤ ꯑꯣꯔ ꯁꯝꯗꯦ ꯍꯥꯏꯕꯗꯨ ꯈꯪꯕꯤꯒꯅꯤ꯫ ꯑꯩ ꯍꯦꯛ ꯆꯥꯕ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯝꯖꯗꯅ ꯑꯩ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯔ ꯀꯛꯆꯒꯦ ꯈꯜꯂꯝꯕꯅꯤ ꯑꯊꯤꯕ ꯖꯒꯥꯗ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯆꯤꯡꯅꯕ ꯑꯗꯨ ꯀꯣꯛ ꯂꯩꯇꯅꯕ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯦꯟꯕꯤꯗꯕ, ꯆꯤꯡꯅꯕꯤꯕ ꯂꯩꯕꯤꯕ ꯇꯥꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ Hi everyone. ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯥꯒꯠꯄꯗ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯍꯥꯏꯕ ꯇꯥꯔꯦ, ꯑꯩꯒꯤ ꯐ꯭ꯔꯦꯟ ꯅꯥꯔꯨ ꯂꯤꯂꯤꯅ 2x Spicy Noodle ꯆꯦꯂꯦꯟꯖꯀꯤ ꯆꯦꯂꯦꯟꯖ ꯇꯧꯕꯗꯨ ꯏꯁꯄꯤꯁꯦꯜꯂꯤ ꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯚꯤꯌꯨꯋꯔ ꯑꯃ ꯑꯣꯏꯅ ꯑꯩ ꯆꯦꯂꯦꯟꯖ ꯑꯁꯤꯕꯨ ꯑꯦꯛꯁꯦꯞ ꯇꯧꯖꯕꯒꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯦꯝꯖꯕꯅꯤ꯫ ꯃꯌꯥꯝ ꯐꯖꯅ ꯃꯥꯁꯨ ꯑꯅꯤ ꯆꯥꯕꯅꯤ, ꯑꯩꯁꯨ ꯑꯅꯤ ꯆꯥꯔꯒ ꯌꯦꯡꯒꯦ, ꯉꯝꯕ꯭ꯔꯥꯅ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ꯫ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯅꯨꯗꯜ ꯑꯁꯤ ꯃꯥꯒꯤ ꯆꯦꯂꯦꯟꯖꯇꯣ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯕ ꯑꯣꯏꯅ ꯉꯝꯕ꯭ꯔꯥꯅ ꯌꯦꯡꯉꯒꯦ, ꯑꯗꯣ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯑꯩ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯤ ꯁꯤꯁꯦ, ꯁꯥꯔꯤꯔꯥ ꯁꯥꯗꯦꯔꯥ ꯈꯪꯗꯦ, ꯑꯗꯨꯗꯣ ꯁꯤ ꯆꯥꯔ ꯈꯪꯉꯅꯤ ꯍꯥꯎꯏ ꯍꯥꯎꯇꯦꯗꯨꯁꯨ꯫ ꯑꯩ ꯑꯃꯨꯛ ꯆꯥꯗ꯭ꯔꯤ, ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ, ꯑꯩ ꯁꯤꯁꯦ ꯑꯃꯨꯛ ꯆꯥꯗ꯭ꯔꯤ꯫ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄꯅꯤꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯖꯒꯦ꯫ ꯉꯝꯃꯒꯅ ꯑꯃꯨꯛ ꯉꯝꯗ꯭ꯔꯒꯅ ꯉꯝꯗ꯭ꯔꯦ꯫ ꯀꯌꯥꯝ ꯁꯥꯏꯅꯣ ꯁꯥꯗꯣꯏꯅꯣꯗꯤ ꯈꯪꯗꯦ, ꯑꯗꯨ ꯃꯥꯅ ꯆꯥꯕꯗꯤ ꯌꯥꯝ ꯁꯥꯕ ꯑꯃ ꯐꯥꯜꯂꯦ꯫ ꯃꯣꯔꯣꯛꯇꯤ ꯁꯥꯏꯅꯁꯨ ꯍꯥꯏꯈꯤ, ꯌꯦꯡꯉꯦ ꯀꯌꯥꯝ ꯁꯥꯔꯤꯅꯣ ꯍꯥꯏꯕꯗꯣ꯫ ꯃꯣꯔꯣꯛ ꯉꯥꯛꯇ ꯃꯥꯜꯂꯦ ꯁꯤꯁꯦ, ꯍꯧꯖꯤꯛꯀꯤ ꯃꯍꯤꯗꯣ ꯁꯤꯁꯤꯗ ꯃꯁꯂꯥꯒꯨꯝꯕ ꯃꯥꯜꯂꯦ꯫ ꯃꯁꯂꯥꯒꯨꯝꯕꯅꯦ ꯃꯣꯏꯁꯦ ꯃꯐꯣꯟ ꯇꯥꯗꯦ, ꯃꯔꯨ ꯃꯁꯥꯗꯨꯅ ꯑꯗꯨꯝ ꯌꯥꯎꯔꯒꯀꯣ, ꯕꯤꯁꯀꯨꯠꯀꯨꯝꯕꯗꯒ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯇꯨꯝ ꯇꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦ꯫ ꯑꯗꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ꯫ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯄꯥꯛ ꯍꯥꯞꯆꯜꯂꯦ, ꯃꯣꯏ ꯑꯁꯦꯡꯕ ꯑꯅꯤꯗꯨꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ꯫ ꯑꯩ ꯇꯣꯈꯥꯏꯖꯔꯒꯦ꯫ ꯃꯣꯏ ꯇꯧꯕꯗꯤ ꯌꯥꯝ ꯐꯖꯅꯁꯨ ꯉꯥꯡꯉꯤ, ꯑꯗꯣ ꯌꯦꯡꯒꯦ ꯑꯩꯒꯤꯁꯨ ꯉꯥꯡꯕ꯭ꯔꯥꯅ꯫ ꯃꯅꯝꯁꯨ ꯈꯔ ꯅꯨꯡꯁꯤꯔꯦ꯫
이 파티도 다 시간 같은데 북한 어디든 어디 하고도 하고 그래. Ya mà em gì sao không cái không phải cơ đi khăn rồi tôi yên là gì ai ngắm như thì thật ra thì mua cái sao đấy mà làm mua mà làm cho mua mà làm đâu có tao về một à tôi sao ngắm như thì thật ra để tôi yên là gì cái cũng làm tôi sẽ đẹp còn nghe mấy trai tôi rồi kia làm sao cũng sao tầm hai thôi tôi trai tôi cũng mang cái tay ai para sih semua ai ready dah thong hore kya sao sao tầm nó khăn được na để cái ai xin ai ba phải xin tầm xin ai xin ba ai thong hore tôi chỉ sao thì mà xin tầm sẽ cái mình sẽ cái nào ngàn trái sáng một thứ sáng hầu cái hầu chấm hầu còn là một sao sao là cái gì vàng chứ sao không cái sàn này ra một cái sai là cái gì Sa Iki ini mah tarang cerita. Ada usaha. Đây một làm trai thì lên trái cả hai chân thì nhìn thấy mình lại với anh ba là bộ
sugar ko dito to eh. Sai. Không sao thì nó bây giờ chắc ra thì tại sao không phải sẽ là tại sao bây giờ không sao thì buồn sai ấy mà ví dụ như mình ngầm được khá là một buồn sai gì đấy thì bay nghe sao ông chẳng hỏi mình làm cho tôi cũng biết tôi về tôi mình điตัวlà khác rồi cái gì mình cũng biết tôi ông cũng biết không anh tụi cái này thì nằm một tuột mình chơi thế một sẽ có sai gì đấy anh làm bên rồi này tại đi ngày mai sẽ chiếc của đi mà những người đi mà đấy sao nó đi ra rồi terang saleh terang saleh saya mun terang saleh sikit
ꯑꯣꯏꯔꯦ ꯑꯣꯏꯔꯦ ꯉꯝꯃꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯃꯨꯛ ꯁꯥꯗꯤ ꯌꯥꯝ ꯁꯥꯏ ꯑꯗꯣ ꯃꯥꯏ ꯇꯦꯂꯦꯟꯇ ꯑꯩ ꯋꯤꯛ ꯑꯣꯏꯔꯦꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯁꯤꯁꯤꯅꯦ ꯑꯍꯥꯟꯕꯅꯦ ꯊꯥꯒꯠꯆꯔꯤꯁꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯨꯁꯨ ꯂꯥꯛꯄ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯃꯦꯟꯗ ꯑꯄꯥꯝ ꯄꯥꯝꯕ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯑꯩ ꯁꯤꯌꯔꯒ ꯃꯌꯥꯝꯗ ꯀꯥꯏꯌꯥ ꯊꯝꯖꯒꯦ